ayuk koina vote thadaba tholokpagise midi yamna leiramdrebako mi nipi yamde aduga nipadi khara leirame adu thadaba tholokpa kansida hujiki hariba moi khara se la kansida moi se changchal kansida ngasai congress ki agent je ngasai na koina tho aina tho on haramba poto hoji bok thom dise kaigino noi yam thuna tholo aina kokthoe adi bjp gi agency na karambano aina tawdi mani ana haibadagi adu yadi nangdi lehoro aduga moi bi yam thuna tholo aina tholoktragadi noi faroi kana tawraga moi se yamna action do khara pa ngange bako ngangbadagi di thoi thokha kansida khoi nipi mayam ima khoi ko khoi kangbu mayam je no tawrakanda thong se lonchalle office se lonchal office ki akhoi laiba thong lonchal bagi maram se kai gi lonchal sigi maram se kai gi no haibada moi agent je kari gi damakta bho se tawragadi agent moi gi ju khoi gi ju pulap thamakanda nate ama gi ju pulap thamakanda ko akhoi thada ba haibadudi mana thada ningbadu tum thada jane ba potudi ko adudi khoina ju khangnate moi ju khangba nate haba adu tawgadu poto tawdrabani na adu iraq je thobani na iraq je thokgi tawrabani na thokpagumani thobani na adoragadi thinjengani na thinjanbane ba hataba tholokna baina kayam kuina thingjaluraba matungda amuka minute tara kun bain thingjale aduga yanaba porakpodagi hangtokanda khoi yam shanti oina thadana reba pos hojik sida laibiriba imaibil singsina haidi mikhal je shanti laina pangthokna bagi da makta horen loiba bobo sangbi doribra ngasai la ami basing je khulai loina paibra adu kanane haina haidi matam jigi ka masak ta ambra mising do masak ta pe oh masak ti maming se khoi si du ni si mani ha bagi poti haidreba mi kya mula amino moi phana yame moi kun thamuk mai oi gari ahum